ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯒꯗ꯭ꯔꯒꯗꯤ ꯃꯩꯇꯩꯁꯨ ꯈꯨꯠ ꯍꯜꯂꯝꯃꯣꯏ ꯍꯥꯟꯅ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯃꯦꯗꯤꯌꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ ꯌꯥꯎꯕꯤꯔꯤ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯈꯜꯂꯝꯗꯦ ꯏꯆꯝ ꯆꯝꯅ ꯁꯃꯥꯖꯁꯤꯒꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯃꯗꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯈꯤꯇꯪ ꯐꯅꯅꯕ ꯈꯤꯇꯪ ꯀꯥꯟꯅꯅꯕ ꯍꯥꯏꯗꯅ ꯈꯜꯂꯀꯥꯟꯗ ꯁꯃꯥꯖꯁꯤꯗ ꯉꯁꯤ ꯃꯥꯡꯊꯔꯛꯏꯕ ꯗ꯭ꯔꯒꯅ ꯃꯥꯡꯊꯔꯛꯏꯕ ꯁꯨꯞꯅꯒꯤ ꯂꯥꯈ 30ꯃꯨꯛꯈꯛ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯄꯤꯛꯈ꯭ꯔꯕ ꯁ꯭ꯇꯦꯠꯁꯤꯗ ꯃꯤꯑꯣꯏ ꯂꯥꯈ 1.5 ꯍꯦꯟꯅ ꯗ꯭ꯔꯒꯅ ꯂꯥꯏꯆꯨꯔꯒ ꯂꯥꯛꯄ ꯃꯄꯥꯟꯗꯒꯤ ꯃꯤꯁꯤ ꯍꯥꯟꯅ ꯂꯩꯕꯁꯤꯡꯗꯣ ꯑꯗꯨꯝ ꯂꯩꯔꯝꯃꯗꯤ ꯐꯒꯗꯕ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯌꯥꯝꯁꯤ ꯄꯛꯆꯪꯗ ꯆꯪꯉꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯐꯣꯔꯦꯁ ꯀꯔꯤꯒꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯀꯣꯛꯊꯣꯛꯑꯒ ꯍꯦꯛꯇ ꯗ꯭ꯔꯒ ꯄꯣꯄꯤ ꯃꯌꯥꯝꯁꯤ ꯊꯥꯔꯛꯄ ꯃꯁꯤꯗꯒꯤ ꯈꯔ ꯀꯟꯅꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯤꯒꯦꯜꯂꯤ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯗ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝ ꯉꯥꯡꯅꯔꯤꯕ ꯖꯥꯇꯤꯒꯤ ꯀꯨꯀꯤꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯆꯤꯌꯥꯔꯃꯦꯟ ꯑꯣꯏꯔꯒ ꯑꯩꯈꯣই ꯊꯕꯛ ꯍꯧꯕꯅꯤ ꯃꯥꯅ ꯂꯤꯗ ꯇꯧꯍꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯛꯇꯅ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯨ ꯑꯐꯕ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯄꯣꯄꯤ ꯊꯤꯡꯅꯕ ꯍꯣꯠꯅꯔꯤꯕ ꯃꯄꯥꯟꯗꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯒꯗꯧꯔꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯍꯧꯖꯔꯤꯕ ꯃꯤꯑꯣꯏ ꯈꯔꯁꯦꯅ ꯍꯣꯠꯅꯔꯨꯕꯗꯨ ꯊꯣꯛ ꯑꯣꯟꯊꯣꯛꯑꯦꯔꯒ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯩꯇꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯒꯤ ꯌꯨꯝ ꯀꯩ ꯃꯩ ꯊꯥꯕꯤꯕ ꯃꯤ ꯀꯌꯥ ꯃꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯁꯥꯊꯤꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯃꯗꯨꯒꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯝꯒꯗ꯭ꯔꯒꯗꯤ ꯃꯩꯇꯩꯁꯨ ꯈꯨꯠ ꯍꯜꯂꯝꯃꯣꯏ ꯍꯥꯟꯅ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯗꯣꯝꯗ ꯍꯧꯖꯤꯛ ꯆꯠꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯀꯟꯅ ꯐꯅꯌꯥꯝꯅ ꯔꯦꯁꯇ꯭ꯔꯦꯟ ꯇꯧꯕꯅꯤ ꯍꯛꯆꯥꯡꯁꯦ ꯊꯥ 9-10ꯁꯦ ꯀꯔ ꯅꯦꯠꯂꯒ ꯈꯥꯡꯕꯅꯤ ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯃꯤꯆꯝ ꯄ꯭ꯔꯖꯥ ꯐꯥꯎꯕꯗ ꯂꯦꯝꯅ ꯊꯥꯔꯛꯇ꯭ꯔꯕꯅꯤꯅ ꯆꯨꯝꯅꯒꯤ ꯁꯤꯡ ꯆꯟꯕ ꯆꯠꯆꯕ ꯂꯥꯟ ꯌꯥꯎꯕꯗ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯁꯦꯟ ꯀꯥꯞꯅꯩ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯆꯨꯝꯅ ꯁꯤꯡ ꯌꯥꯟꯕ ꯆꯠꯄꯗ ꯈꯨꯠ ꯊꯥꯔꯛꯑꯕꯅꯤꯅ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯈꯥꯡꯉꯝꯕ ꯑꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜꯗꯨ ꯃꯌꯥꯝꯗ ꯂꯩꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯂꯩꯔꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯤ ꯂꯩꯔꯛꯇ꯭ꯔꯦ ꯍꯧꯖꯤꯛ ꯑꯗꯨꯅꯅꯤ ꯅꯍꯥꯟ ꯑꯩꯅ ꯈꯨꯗꯛꯇ ꯀꯅꯥꯒꯤ ꯋꯥ ꯇꯥꯗꯦ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯤꯕ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯃꯤꯅꯤꯁꯇꯔ ꯈꯨꯗꯛꯇ ꯑꯥꯏ.ꯑꯥꯔ.ꯕꯤ ꯕटालियन ꯀꯌꯥꯅꯣ ꯈꯟꯀꯠꯂꯣ ꯃꯁꯤꯡ 200-300 ꯈꯨꯗꯛꯇ ꯊꯥꯎ ꯃꯣꯏꯅ ꯉꯥꯛꯀꯅꯤꯅ ꯂꯩꯔꯒ ꯃꯣꯏꯅ ꯉꯥꯛꯏꯕ ꯖꯒꯥꯗꯨꯗ ꯁꯤꯔꯛꯑꯗꯤ ꯗꯥꯏꯇ ꯃꯣꯏꯒꯤ ꯑꯣꯏꯕꯝ ꯊꯣꯛꯄꯅꯤ ꯃꯁꯤ ꯑꯩ ꯐꯥꯎꯅ ꯍꯥꯏꯔꯛꯑꯕꯅꯤ ꯑꯩ ꯅꯠꯇꯦ ꯈꯨꯠꯀ ꯆꯤꯡꯒ ꯃꯥꯟꯅꯕ ꯍꯥꯏꯁꯦ ꯑꯩꯁꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯁꯨꯝ ꯇꯥꯗꯅ ꯂꯩꯕ ꯁꯨꯝ ꯈꯥꯡꯉꯒ ꯂꯩꯕ ꯋꯥꯔꯛꯈ꯭ꯔꯦ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯨꯔꯤꯕ ꯂꯩꯍꯧꯔꯤꯕ ꯀꯟꯗꯤꯁꯟꯗꯨ ꯎꯕꯗ ꯑꯗꯨꯅ ꯏꯃꯨꯡ 3 ꯑꯣꯏ ꯃꯐꯝ ꯆꯥꯗꯨꯒ ꯌꯥꯎꯔꯒ ꯏꯃꯨꯡ 3 ꯈꯨꯗꯛꯇ ꯌꯨꯝ ꯁꯥꯒꯅꯤ ꯑꯗꯨꯒꯤ ꯑꯣꯔꯗꯔ ꯀꯣꯄꯤꯁꯦ ꯅꯣꯏ ꯖꯤ.ꯑꯦꯁ.ꯁꯤ ꯀꯥꯡꯕꯨꯗꯨ ꯂꯥꯛꯑꯣ ꯌꯨꯝ ꯁꯥꯅꯕꯒꯤ ꯁꯦ ꯗꯤ.ꯁꯤꯗꯒꯤ ꯇꯧꯔꯀꯥꯟꯗ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯝ ꯌꯨꯝ ꯁꯥꯕ ꯍꯧꯔꯣ ꯅꯣꯏ ꯑꯣꯔꯗꯔ ꯄꯤꯔꯕꯅꯤ ꯌꯨꯝ 3ꯒꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯈꯤꯗꯕꯁꯤꯡꯗꯨꯒꯤ ꯑꯍꯥꯟꯕꯒꯤ ꯂꯥꯏꯔꯕ ꯑꯋꯥꯕ ꯉꯥꯛꯇꯅꯤ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯈꯤꯇꯪ ꯉꯥꯡꯅꯤꯡꯕꯅꯦ ꯑꯗꯨꯕꯨ ꯉꯥꯡꯉꯔꯣꯏꯒꯦ ꯂꯧ ꯎꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯒ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯃꯌꯥꯝ ꯐꯝꯃꯀꯥꯟꯗ ꯂꯧ ꯎꯕ ꯆꯠꯄ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯀꯤꯔꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯀꯥꯟꯗ ꯑꯥꯏ.ꯑꯥꯔ.ꯕꯤ 2,500 ꯑꯩꯒꯤꯗ ꯂꯩꯕ ꯃꯤꯅꯤꯁꯇꯔꯒꯤꯗ ꯂꯩꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤꯗ ꯂꯩꯕ ꯃꯌꯥꯝ ꯂꯧꯊꯣꯛꯑꯒ ꯍꯩ ꯅꯣꯏ ꯆꯤꯡꯈꯣꯡ ꯆꯠꯂꯣ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯃꯌꯥꯝꯁꯦ ꯂꯧ ꯎꯕ ꯁꯣꯛꯍꯟꯒꯅꯣ ꯆꯨꯔꯆꯥꯟꯄꯨꯔꯒꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯠꯂꯣ ꯏꯝꯐꯥꯜꯒꯤꯁꯨ ꯏꯝꯐꯥꯜ ꯈꯣꯡ ꯆꯠꯂꯣ ꯀꯥꯡꯄꯨꯒꯤꯁꯨ ꯀꯥꯡꯄꯨ ꯈꯣꯡ ꯄ꯭ꯔꯖꯥ ꯁꯣꯛꯍꯟꯒꯅꯣ ꯍꯥꯏꯗꯅ ꯉꯥꯛꯑꯒ ꯂꯧ ꯎꯈꯤ ꯑꯦꯛꯁꯦꯞ ꯑꯃꯈꯛ ꯅꯠꯇꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛ ꯃꯣꯏꯔꯥꯡꯒꯤꯗꯨꯗꯩꯗ ꯑꯗꯨ ꯁꯦꯀꯨꯔꯤꯇꯤ ꯈꯪꯍꯜꯂꯝꯗꯅ ꯆꯠꯄꯗꯨ ꯅꯠꯇꯅ ꯑꯇꯩ ꯑꯁꯣꯏꯕ ꯌꯥꯎꯈꯤꯗꯦ ꯍꯣꯏ ꯂꯧ ꯎꯕ ꯉꯝꯕ ꯉꯝꯗꯕ ꯆꯪꯕ ꯌꯥꯕ ꯌꯥꯗꯕ ꯃꯐꯝ ꯈꯔ ꯂꯩꯈꯤ ꯆꯪꯕ ꯌꯥꯗꯕꯁꯤꯡꯗꯨ ꯒꯣꯔꯃꯦꯟꯅ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒꯤ ꯍꯧꯖꯤꯛ ꯀꯔꯣꯔ 30-30 ꯂꯥꯛꯑꯒ ꯂꯩꯔꯦ ꯂꯧ ꯎꯕ ꯌꯥꯗꯕꯁꯤꯡꯗꯨ ꯄꯩꯁꯥ ꯂꯣꯏ ꯄꯤꯒꯅꯤ ꯃꯗꯨ ꯂꯣꯏ ꯐꯪꯒꯅꯤ ꯂꯧ ꯎꯕ ꯌꯥꯗꯕꯈꯩ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦꯕ ꯑꯩꯅ ꯍꯥꯏꯖꯔꯛꯏꯗꯤ ꯂꯧ ꯎꯈ꯭ꯔꯦ ꯂꯧ ꯂꯣꯛꯈ꯭ꯔꯦ ꯑꯁꯣꯛ ꯑꯄꯩ ꯂꯩꯈꯤꯗꯦ ꯍꯧꯖꯤꯛꯁꯨ ꯀꯅꯥꯒꯨꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯥꯏꯔꯕꯅꯤ ꯌꯥꯅꯤꯡꯒꯅꯤ ꯁꯤꯡ ꯒ꯭ꯌꯥꯁ ꯐꯪꯗꯕ ꯌꯥꯎꯔꯤ ꯍꯥꯏ ꯉꯔꯥꯡ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯇꯧꯕꯤꯗꯗꯤ ꯁꯤꯅꯁꯨ ꯁꯤꯒꯨꯝꯕ ꯏꯝꯐꯥꯜ ꯈꯛꯇ ꯆꯥꯎꯈꯠꯂꯒ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯈꯛꯇ ꯅꯨꯡꯉꯥꯏꯔꯒ ꯌꯥꯔꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯡꯁꯤꯁꯨ ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯐꯪꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯌꯨꯝ ꯐꯖꯅ ꯁꯥꯍꯟꯕ ꯗꯔꯀꯥꯔ ꯂꯩ ꯁꯦꯝꯒꯠꯄ ꯗꯔꯀꯥर ꯂꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯁꯦ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯅ ꯇꯧꯔꯀꯥꯟꯗ ꯒ꯭ꯌꯥꯁ ꯐꯪꯗꯕ ꯀꯅꯥ ꯀꯔꯤ ꯂꯩꯔꯤ ꯆꯤꯡ ꯆꯠꯂꯤꯗꯨ ꯒ꯭ꯌꯥꯁ ꯂꯩꯇꯕꯒꯤ ꯑꯣꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯒ꯭ꯌꯥꯁ ꯀꯅꯦꯛꯁꯟ ꯄꯤꯕꯤꯅꯕ ꯅꯣꯏꯒꯤ ꯆꯦ ꯆꯥꯡꯗꯨ ꯁꯦꯝꯕꯤꯔꯒ ꯕꯤꯀ꯭ꯔꯝ ꯍꯞꯇꯥ 1-2 ꯖꯒꯥꯗ ꯆꯤꯡꯗ ꯁꯤꯡ ꯁꯤꯖꯤꯟꯅꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜꯂꯤ ꯀꯦꯝ ꯇꯧꯕꯤꯌꯣꯕ ꯀꯦꯝ ꯇꯧꯕꯤꯔꯀꯥꯟꯗ ꯒ꯭ꯌꯥꯁ ꯁꯨꯡꯗꯕꯁꯤꯡꯗꯣ ꯄꯩꯁꯥ ꯃꯣꯏꯅ ꯄꯨꯊꯣꯛ ꯉꯝꯗꯕꯗꯣ ꯑꯩꯈꯣꯏꯅ ꯀꯝꯄꯦꯟꯁꯦꯠ ꯇꯧꯕꯤꯁꯦꯕ ꯑꯩꯈꯣꯏꯅ ꯅꯥꯄꯠꯀꯤ ꯄꯇꯥ ꯂꯨꯄꯥꯗ ꯔꯤꯗ꯭ꯌꯨꯁ ꯇꯧꯔꯒ ꯄ꯭ꯔꯤꯃꯤꯌꯝ ꯊꯤꯍꯟꯈ꯭ꯔꯤꯗꯨꯗꯤ ꯄ꯭ꯔꯖꯥꯒꯤ ꯂꯩꯕ ꯒꯣꯔꯃꯦꯟꯅꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯂꯩꯇ꯭ꯔꯗꯤ ꯒꯣꯔꯃꯦꯟ ꯂꯩꯕꯒꯤ ꯀꯔꯤ ꯀꯥꯟꯅꯩ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯁꯤꯡ ꯌꯥꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯔꯒꯗꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯗꯃꯛꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦ ꯂꯩꯔꯦ SP ꯂꯩꯔꯦ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯥꯏ.ꯑꯥꯔ.ꯕꯤ ꯂꯩ ꯑꯩꯈꯣꯏ ꯍꯥꯟꯅ ꯁꯦꯀꯨꯔꯤꯇꯤ ꯍꯥꯟꯅ ꯊꯥꯒꯦꯕ ꯁꯦꯀꯨꯔꯤꯇꯤ ꯍꯥꯟꯅ ꯊꯥꯔ ꯃꯇꯨꯡꯗ ꯁꯤꯡ ꯌꯥꯟꯁꯤ ꯂꯧ ꯎꯁꯤ ꯍ꯭ꯋꯥꯠꯑꯦꯚꯔ ꯇꯧꯁꯤ ꯃꯔꯝꯗꯤ ꯃꯤ ꯐꯠꯇꯕ ꯌꯥꯎꯕꯁꯦ ꯑꯩꯅ ꯐꯠꯇꯕꯗꯣ ꯈꯨꯗꯛꯇ ꯍꯦꯛꯇ ꯂꯧꯊꯣꯛꯄ ꯉꯝꯗꯦꯕ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯤ ꯍꯥꯏꯔꯛꯄꯁꯦ ꯑꯩꯈꯣꯏꯅꯔꯣ
Manipur ani thok si haire sibo khoina rabo group amana haire ne kangbu amana madu haire po kangbu du de koi thengna ba ta bana trene santi pami ne pithok rajro yekna ba di thengna ba ta bani si na khoi gi hak na te si khoi gi lamni noi na madu khoi gi lamje thugai ba noi gi tik na te ja khoi na khangan ba ta bani lemin na ba ta bani santi pami na santi loi pam nga tani ne santi to dum ya siro drug pijara su ya ba mapan de gi loi puraga khoi lam loi lo su ya ba adagi loi na moi na pura zo hala zo khoi khut handaba dum santi ne na khoi dor di yarwa edu di achumba mahauron de gi leiraba mayam se hingba gi hak yauna hingdaba no laga hingdaba na tab aduna ai nungai tab ngangning ba yamna le adu chief minister mo ina ngang ba yade biren oina ngang ba di yam ngangning ba le aduna haksang se haisine ni aga khange haisine aduna ai mayam hujiki magi leigi draba sing di ngarang GSC gi kangbu so ai hapet unaja duna mogi convener sing apun bagido command control gido moi unadana laigidra inaw singdru so moi hange moi apamba yo kya nung sigrana loina kainogi gari thauba khoigi trailer gumba excavator gumba thauba sina inaw sing weiramme aina nogo BDF gumba hapsira haibada pamoi khoi driver oina hapiyo kam leida emotional so wai adana madugi pot puna makudi nase khoi lakchari ba khoina sungsoi soidana moigi imungi hingnaba khonanaba tawba gracia gi kari gi khoi thokpa dum government gi chap chaba tawjagani and mayam punama imasing wabi re na khoi ado hujikti ayabi kari sai na dugi na inoji mayam na kauksalaga haido SP ne noi miu nom sing na phajna layo praja sing ahing tumdaba kuire imai bel sing ahing tumalo noi na ahing sangu noi tolop sari sei noi de piri khulai se dugi dong tene na dugi ne hairam mise khara serious hoina khoi tawbu drakar layan aduna ai wafam kharse thamjarga yamonna laikhidraba thawai mari isona ingna singna thambiba ngapi boisno aduga lehawri bi monung ya wabada koi saruk yari aduga magi mateng pangba ya bai khoi pangani haiba wafam kharse thamjarga mayamba monai khurumjari aduga hojiki FIR mayra paibi ma singda FIR panba khotpa tawnariba pon mayamdo madu ai hoji honorable MLA ga sutanare aduga hujiki committee duga iga tanarga mayam sungsok soholo ya dumai harum sungsok soholo